Churachandpur Medical College CMC da MBBS tamliba mahiroi sing atuba matam da mahit tamba fanghanbiyo haiduna college asigi mahiroi sing na governor da wakat chero langkhattuna taksinkhre. Assam Chief Minister Himanta Biswa Sarma ngasi nongmagi khongchatta Imphal da thunglakre. Chief Minister Biren ga unaduna Manipur da hojik oiriba fibamgi matang da kopna wari sanakre. Prime Minister amadi Home Minister na athuba da action lokhat piduna Manipur da tangdu leitaba fibam lakhana bohana biyo haina NPP gi National Vice President Y Joy Kumar na phongdokre. Amasong lamdam asigi artist sing na wakat mifom chathakre. Prime Minister na state asida thokiba irang asida wahi amata haidriba silaibak tibani haina saknairaba theatre personality Ratan Thiam na phongdokre.